Oinam kendragi manung channa leiriba Toubul khungangbu Lu-nanba leinaba Toubul Gram Panchayat amadi Toubul Welfare Association maru oiba thoudang louduna Englishing ani marigi August 9 dagi houduna Toubul Lu-nanba numit haina chahi khudinggi pangthoktuna lakpa thouram handak chahigi oinasu ngasi pangthokhre. Toubul da leiriba tongan ba club organization tarani thoiga Toubul Gram Panchayat amadi Toubul Welfare Association ga kusamna na sinduna pangthokpani. Toubul da leiba club organization tarani thoi asina konba tongan ba mafam tarani thoi thokna khaidokna raga leirak konsang iram khonglam lambi ukhong wa khong sit singduna Lu-nanba tanaba thouramni. Chahi khudinggi July 15 dagina August 9 fawba lekai gi miyamna numit 15 ni changna sit sengba du aroiba numit yengshinaba khallaba miyoi khutpu amana koina chatuna Lu-nanba khwaidagi hena lekai handoklaga mana piba thouramni. Khwaidagi hena Lu-nanba lekai da lupa lising 15 ani subada lising 12 ahum subada lising 13 aduga lemhoba atay lekai club organization sing da lupa lising 4 piduna pungning thawgatpani. Chahi sigi Lu-nanba khandoknaba talsagi former general secretary Kumantem Darjit Toubul Gram Panchayat ki ex-member Irungba Mangi Thambal Mari College Oinam ki associate professor Sanasam Gunamani miyoi ahum na koina chatuna khwaidagi hena Lu-nanba lekai khandoknaba ngasi ayuk gingsinkhre. Madugi makong mathang tarabasing ngasi nungthil laukthokagani hairi Toubul Development Committee ki general secretary Thokchom Birana phongdokhibada Lu-nanba na laina tina dagi ngak thokpada natana hakchang phana thami haibasi miyamna hena khangnaraba wafamni. Toubul khulgi oina Lu-nanba numit leptana pangthokliba asi Lu-nanna leinabada natana Toubul gi miyamna wakhal taba amadi tunggi mirolna ningsingduna leinabani. Lengakna su asigumba thoram asi pukning thogat piragadi Manipur gi khunggang kaya si Lu-nanna thamba ngamgani haiki. Thawase paisa na yaba nate Bharat ki amasung Manipur gi taru tanan bahaiba Bharat ki Prime Minister gi lising makhadudagi hena koina hanana mangjongna hariba tamungi oina hariba program asi sinkhrabani aduna matam sangna numit thani leire makai akhoi gi mioi bhaiba samasna malem sida hingi makai asingolaba Toubul Lu-nanba taru tanana leiba thamoi sengba amasung laina tina leitanaba aduga haujujik leiriba covid ki laisat asidagi su yam hena pak sauna kan thoknabagi damakta tabungi asingolaba Lu-nanba siga mari leinaba ngasi gi thoramne di Manipur da leiriba mipung khudimangna Manipur da leiriba khungang sing district khudimangna asigumlaba chahi amagi amuktang taru tananba thoramasi pangthokpiu haidanaina Manipur gi praja singda welfare gi taraptagi Toubul Gram Panchayat taraptagi Toubul da leiriba club organization mayam punamaki taraptagi Manipur gi praja miyamda aina hanna apin tawjari.